Ahanbada maru oiba pau Manipur gi recognize Tauraba tribe khudingmakki stall yauba Unity Mall kauba kaitel ama lupa crore cham nifu rom changna kaikolda saragani haina Chief Minister Nongthaman Birena phongdokre. Manipurda hojik oiriba phibam ase haukiba chahi kunmangadagi nifudagi omduna lakhiba sing aduna ohellakpani haina Union Minister for Communication Jyotiraditya Scindiana phongdorakle. India pumbada Starlink satellite ki beam sing muthatuna thambana Manipurda Starlink ki devices na rehaiba ase yumfam yaudabani haina SpaceX ki founder Elon Musk na phongdorakle. Amadi Haingang Police Station na konba khundrakpam makha lekai gi Asa Club manakta sakhangdaba sing na nupa ani mapungda nongmai na kaplaga hundoklamle.